Hello. Oh, merhaba. Nang hojik karaida leirage. ꯑꯩꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯌꯦ. Punjab ta chatkane haibro. Guwahati da dum tawradoiro. ꯐ꯭ꯂꯥꯏꯠꯇ. Flight ta. Kari numida chatoba. ꯍꯌꯦꯡ ꯄꯨꯡ 1:30 ꯐ꯭ꯂꯥꯏꯠꯇ ꯆꯠꯀꯅꯤ ꯆꯥꯟꯗꯤꯒꯔꯗ. Okay. Ada tawdoisidi kaino tawdoira. Nang general line da tawdoira kari tawdoino. ꯁꯥꯔ ꯃꯈꯥ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯇꯝꯖꯗꯣꯏꯅꯦ. Okay, kaisu kaide. Adu chalaga nang adum kona na tawba yai. Adu Global Manipuri Federation haidana Australia gi team ama lei ko. Adu nahan aina thagatpa video du ubadagi moi lupa lising tara na ki education gi da mateng pirakpane ado nangi sigi number si GPay oibro. ꯍꯣꯏ ꯁꯥꯔ ꯑꯣꯏꯌꯦ. Sigi number si adum GPay oibo ko. Adudi nangi number du da kapa agi lupa lising tara ko. Ado kari haning balai Global Manipuri Federation da. ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛꯇ ꯇꯝꯊꯕꯁꯤꯗ ꯃꯃꯥ ꯕꯕꯥꯅ ꯇꯝꯍꯟꯕ ꯉꯝꯗꯕ ꯇꯝꯍꯟꯅꯤꯡꯉꯁꯨ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯩꯕꯁꯤꯗ ꯁꯨꯃꯥꯏꯅ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯁꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯖꯔꯣꯏ. ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤ ꯃꯃꯜꯁꯨ ꯑꯩ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯎꯠꯅꯤꯡꯉꯥꯏ ꯍꯣꯠꯅꯖꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯃꯣꯏꯗ. ꯊꯥꯒꯠꯆꯔꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ. ꯑꯩꯈꯣꯏꯅ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯑꯩꯈꯣꯏꯅ ꯅꯝꯕ ꯑꯩꯅ ꯅꯣꯏ ꯅꯝꯕ ꯂꯥꯛꯏꯗꯅꯀꯣ. ꯑꯗꯨ ꯊꯥꯒꯠꯂꯒ ꯚꯤꯗꯤꯑꯣꯗꯨ ꯎꯔꯨꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣ. ꯁꯣꯝꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯁꯤꯡꯅ ꯚꯤꯗꯤꯑꯣꯗꯨ ꯎꯔꯨꯕꯗꯒꯤ ꯃꯇꯦꯡꯁꯤ ꯂꯥꯛꯈꯤꯕꯅꯦ ꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯗꯥꯏꯃꯟ ꯇꯤꯚꯤꯗꯨꯗ ꯁꯨꯃꯥꯏꯅ ꯀꯔꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯗꯨꯅ ꯃꯌꯥꯝꯅ ꯈꯪꯍꯟꯕꯤꯗꯨꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯃꯨꯛ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ. ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯤꯗꯩꯗ ꯑꯃꯨꯛ ꯄꯩꯁꯥꯗꯨ ꯐꯪꯉꯀꯥꯟꯗ ꯐꯪꯉꯦꯅ ꯑꯃꯨꯛ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯔꯣꯀꯣ. ꯍꯜꯂꯣ ꯁꯥꯔ. ꯐꯪꯉꯕ꯭ꯔꯣ ꯄꯩꯁꯥ? ꯍꯣꯏ ꯁꯥꯔ ꯆꯪꯉꯛꯑꯦ. ꯂꯨꯄꯥ 10,000 ꯀꯣ. ꯁꯤ ꯍꯥꯏ ꯇꯧꯔꯝꯕꯅꯤ ꯁꯥꯔ. ꯐꯔꯦ ꯑꯗꯨ ꯐꯖꯅ ꯍꯣꯠꯅꯔꯣ ꯑꯉꯝꯕꯀꯣ. ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤꯁꯤ ꯎꯔꯒ ꯑꯇꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯌꯥꯎꯔꯛꯑꯁꯨ ꯑꯗꯨꯝ ꯅꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯦꯀꯣ. ꯑꯗꯨ ꯏꯃꯥ ꯍꯣꯏꯗꯁꯨ ꯇꯝꯈ꯭ꯔꯣ, ꯄꯥꯕꯨꯡ ꯍꯣꯏꯗꯁꯨ ꯄꯩꯁꯥ ꯄꯤꯔꯛꯑꯦꯅꯀꯣ. ꯑꯣꯀꯦ ꯐꯖꯅ ꯇꯧꯔꯣ, ꯃꯥꯏ ꯄꯥꯛꯅ. ꯑꯣꯜ ꯗ ꯕꯦꯁ. ꯄꯥꯏꯕꯤꯔꯕ꯭ꯔꯣ? ꯃꯩꯔꯥꯕꯒꯤ ꯏꯃꯥ ꯄꯥꯏꯕꯤꯔꯕ꯭ꯔꯣ? ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯄꯥꯏꯔꯦ. ꯅꯍꯥꯟ ꯑꯩ ꯂꯥꯛꯆꯔꯝꯕꯗꯨ ꯈꯪꯕꯤꯕ꯭ꯔꯥ? ꯈꯪꯉꯦ. ꯐꯣꯟꯗ ꯑꯗꯨꯝ ꯈꯪꯉꯦ. ꯑꯗꯣ ꯃꯥ ꯆꯠꯈꯤꯕꯗꯨꯗꯤ ꯍꯧꯖꯤꯛ ꯂꯨꯄꯥ 50,000 ꯑꯃ ꯃꯣꯏ ꯀꯅꯥꯅꯅꯣ ꯄꯤ ꯍꯥꯏꯕ? ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯗꯣ ꯔꯟꯖꯤꯠꯅ ꯃꯉꯣꯟꯗ ꯄꯤꯌꯦꯕ. ꯔꯟꯖꯤꯠꯅ ꯄꯤꯔꯦ. ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯇꯣꯞꯄ ꯀꯅꯥ ꯄꯤꯔꯛꯀꯦ ꯈꯪꯕ꯭ꯔꯥ? ꯑꯇꯣꯞꯄ ꯀꯅꯥ ꯍꯥꯏꯁꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ DM ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯃꯦꯝ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ 10,000 ꯑꯃ ꯃꯥꯏ ꯑꯦꯀꯥꯎꯟꯗ ꯀꯥꯞꯄꯤꯔꯛꯑꯦ. ꯑꯗꯨꯇꯅꯦ, ꯑꯇꯩꯗꯤ ꯂꯩꯇꯦꯗ. ꯄꯩꯁꯥꯁꯨ ꯂꯩꯇꯕ. ꯃꯥꯁꯦ ꯍꯥꯟꯅꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯀꯣꯂꯦꯖ ꯑꯅꯤꯁꯦ ꯃꯥꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯀꯣ. ꯀꯣꯂꯦꯖ ꯃꯥ ꯅꯍꯥꯟ ꯊꯥꯡ ꯅꯨꯃꯤꯠꯇ ꯌꯧꯈ꯭ꯔꯦ. ꯑꯗꯣ ꯀꯣꯂꯦꯖꯁꯦ ꯌꯧꯕꯗ ꯃꯥ ꯏꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯍꯥꯏ. ꯑꯗꯣ ꯆꯥꯟꯗꯤꯒꯔꯗ ꯑꯣꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯒ ꯃꯥꯅ ꯈꯜꯂꯤꯁꯦ. ꯑꯗꯨꯒ ꯃꯥ UPSC ꯑꯦꯛꯖꯥꯝꯁꯦ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ, ꯃꯥꯏ ꯂꯥꯏꯟꯁꯦ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯒꯨꯋꯥꯍꯥꯇꯤꯒꯤꯁꯤꯗꯤ ꯃꯥꯅ ꯇꯝꯅꯤꯡꯉꯤꯗꯨꯒ ꯌꯧꯒꯗꯕ ꯃꯥꯟꯗꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯀꯩꯅꯣꯁꯦ ꯃꯤꯡꯁꯦ ꯆꯟꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯦ. ꯑꯗꯨꯒ ꯆꯥꯟꯗꯤꯒꯔꯗ ꯃꯃꯥꯟꯅꯕꯁꯨ ꯂꯩꯕ, ꯑꯗꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯕꯁꯨ ꯂꯩꯕꯅꯤꯅ ꯂꯥꯏꯟꯁꯦ ꯂꯧꯅꯀꯥꯟꯗ ꯃꯥ ꯉꯔꯥꯡ ꯔꯦꯖꯤꯁꯇꯥꯔ ꯇꯧꯀꯥꯟꯗ ꯌꯥꯔꯅꯤ, ꯃꯤꯡꯆꯟꯕ ꯌꯥꯔꯅꯤ ꯍꯥꯏꯔꯦꯕ ꯃꯥꯁꯦ. ꯑꯗꯨꯗꯨꯅ ꯃꯥꯅ ꯄꯥꯝꯕꯁꯦ ꯍꯥꯟꯅꯗꯩꯁꯨ ꯃꯥ ꯆꯥꯟꯗꯤꯒꯔ ꯇꯝꯒꯦ ꯍꯥꯏꯕꯁꯦ ꯃꯥ ꯑꯁꯥꯅꯦꯕ. ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯗ ꯆꯥꯟꯗꯤꯒꯔ ꯅꯠꯇ꯭ꯔ ꯗꯦꯜꯂꯤ ꯇꯧꯒꯦꯅ ꯃꯥꯁꯦ ꯉꯔꯥꯡ ꯉꯪꯉꯝꯕꯅꯦꯕ ꯑꯩꯉꯣꯟꯗ. ꯑꯗꯒꯤꯗꯤ ꯑꯩꯅ ꯌꯨꯝ ꯃꯩ ꯆꯥꯛꯄꯒ ꯀꯔꯤꯝꯐꯥꯎ ꯂꯩꯍꯧꯗꯕꯒ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯥ ꯏꯝꯐꯥꯜꯗ DM ꯀꯣꯂꯦꯖ ꯇꯝꯕꯁꯤꯅ ꯑꯃꯨꯛ ꯈꯜꯂꯦ. ꯑꯗ ꯂꯥꯏꯔꯤꯛ ꯇꯝꯗꯕꯁꯤꯒ ꯃꯥ ꯆꯠꯅꯤꯡꯉꯤ ꯂꯥꯏꯟꯁꯤꯒ ꯌꯧꯔꯣꯏ, ꯒꯨꯋꯥꯍꯥꯇꯤꯐꯥꯎ ꯇꯝꯃꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯈꯟꯅꯕ ꯍꯥꯏꯇꯥꯔꯦ. ꯃꯥ ꯑꯄꯥꯝꯕꯁꯦ ꯁꯨꯝ ꯌꯦꯡꯕ. ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯝ ꯍꯣꯠꯅꯕ ꯌꯥꯏ. ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯛꯄꯁꯤꯗ ꯃꯥꯅ ꯀꯣꯂꯦꯖꯁꯦ ꯏꯄꯥꯝ ꯄꯥꯝꯃꯛꯇ꯭ꯔꯦꯕ, ꯀꯣꯂꯦꯖ ꯑꯅꯤꯁꯦ. ꯑꯗꯒꯤꯗꯤ ꯃꯥꯅ ꯆꯥꯟꯗꯤꯒꯔꯗꯣ ꯍꯥꯟꯅꯗꯩꯁꯨ ꯄꯥꯝꯕ ꯂꯩꯕꯅꯤꯅ ꯂꯥꯏꯟ ꯂꯧꯅꯀꯥꯟꯗ ꯌꯥꯔꯅꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯨꯡ 9:10 ꯇꯥꯕꯗ ꯃꯥꯏ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯦ ꯍꯥꯏꯔꯛꯑꯦꯕꯀꯣ. ꯇꯧꯔꯦ, ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯔꯅꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯀꯤ ꯇꯤꯀꯦꯠ ꯀꯛꯑꯦ. ꯍꯌꯦꯡꯐꯧꯗꯤ ꯌꯥꯝ ꯇꯥꯡꯉꯤꯁꯦ. ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯆꯥꯟꯗꯤꯒꯔꯐꯥꯎꯒꯤ ꯇꯤꯀꯦꯠꯇꯣ ꯍꯪꯆꯤꯠꯀꯤ ꯀꯛꯑꯒꯦ ꯃꯃꯥꯅ ꯀꯨꯏꯗ꯭ꯔꯤ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ. ꯑꯗ ꯑꯩꯅ ꯇꯧꯔꯣꯅ ꯍꯥꯏꯈ꯭ꯔꯦꯕ. ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯁꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯣꯏ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯇꯤꯝ ꯑꯃ ꯂꯩꯌꯦ, ꯃꯅꯤꯄꯨꯔꯤꯒꯤ ꯐꯦꯗꯔꯦꯁꯟ ꯑꯃ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯇꯧꯕꯅꯤ. ꯂꯨꯄꯥ 10,000 ꯇꯧꯕ ꯃꯉꯣꯟꯗ ꯀꯣ. ꯌꯥꯝ ꯐꯔꯦ. ꯑꯗꯨꯗꯤ ꯃꯍꯩꯅꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯂꯩꯇꯕ ꯇꯟꯖꯥꯒ ꯑꯣꯏꯕꯒ. ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯂꯩꯕ ꯅꯠꯇꯦ. ꯑꯗꯨꯝ ꯃꯆꯦꯒꯤ ꯂꯤꯛ ꯑꯃꯈꯛ ꯂꯩꯕꯗꯣ ꯀꯥꯏꯊꯣꯛꯑꯒ ꯇꯝꯍꯜꯂꯒꯦꯅ ꯑꯩꯁꯦ ꯈꯜꯂꯕ. ꯑꯗꯨꯒꯤꯅꯦ ꯑꯩꯅ
ꯃꯥꯁꯦ ꯀꯩꯅꯣꯒꯤꯗꯣ ꯒꯨꯋꯥꯍꯥꯇꯤꯒꯤꯗꯣ ꯄꯥꯝꯗꯦ ꯆꯥꯟꯗꯤꯒꯔꯗ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧ ꯍꯥꯏꯁꯦ ꯃꯥꯗꯤꯅꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯁꯦ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯦ ꯃꯥ ꯇꯧꯗꯣꯏꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯅ ꯄꯥꯝꯗꯕꯗꯣ ꯑꯩꯈꯣꯏꯅ ꯏꯜꯂꯨꯔꯒꯗꯤ ꯃꯥꯁꯦ ꯆꯠꯂꯣꯏꯗꯧꯔꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯀꯣꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯈꯜꯂꯒ ꯃꯃꯥꯅꯅꯦ ꯑꯩꯅ ꯊꯥꯔꯒꯦ ꯅꯄꯥꯁꯨ ꯁꯦꯔꯧ ꯆꯠꯂꯨꯕ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯋꯥꯔꯤꯗꯣ ꯁꯥꯟꯅꯕꯗ ꯉꯥꯏꯔꯤ ꯇꯧꯔꯒ ꯅꯣꯏ ꯏꯕꯥꯅꯤꯅ ꯁꯨꯕ ꯅꯣꯝꯕ꯭ꯔ ꯇꯧꯔꯒ ꯃꯥꯒꯤꯁꯦ ꯊꯥꯔꯁꯤꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯦ ꯅꯪꯅ ꯍꯥꯏꯕꯤꯔꯛꯏꯗꯣ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯏꯆꯥ ꯅꯨꯄꯤꯁꯨ ꯂꯥꯛꯑꯦ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤꯗꯣ ꯃꯩꯔꯥꯕꯒꯤꯗꯣ ꯁꯨꯃꯥꯏꯅ ꯑꯦꯂꯥꯔꯠꯀꯤꯁꯨ ꯂꯣꯏ ꯊꯥꯕꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅꯁꯨ ꯃꯣꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯐꯔꯦ ꯐꯔꯦ